अहानबदा मरुओइबा पाउ फुरुप कयाना सरुक यादुना मेरा हौचोंबगी थौरम सना कोनुंगदा निंगथौ लेसेंबा सना जावबना हौदोक्तुना मणिपुरगी मफम कयादा पांगथोक्ख्रे लेंगांगना यु योनबा अमदि यु सुंगबगी अयाबा पिखिबा वारेप हंदोउ हाइना तक्सिंदुना ngasisu nupi samas amadi kadagi imasingna khongjang sangsinkhre MSU gi free and fair election pangtoknaba advisory council semba yauna hiram manga da hanagi MSU gi executive oiramba singi GM hall da phongkiba mifamna warep lokhrei Imphal city chawkhatlaga Manipur chawkhatle haiba yaroi tourism sector ningthina semgatpa mathau tai haina karam siamna phongdokre amadi hokhiba pung kunmari da Manipur gi oina COVID-19 gi anoba case amata thengnakhidrei asiba amata yawkhidrei Mukurum Jari, PONYTV gi prime time Manipuri pau mideng tabiri basingbu Monica SANASAM na taram nokjari, pau sandok na pijari. Manipur gi puwari ga sagonari pachahi lising ani helaba ibudau nongda laren pakhang bagi matam dagi pangsotuna laklaba amata oibagi kumhai mera hauchongba hauziki mirol na hena lum na lawa ama changi amadi lamdam asigi miyam na hupna sargyaduna pangthokpa tangai fadabani haina Manipur gi iningthau maidingu lesemba sana jawna phongdokhrei wafam asing asi mai haurol dagi laireklaba chingmi tamigi nusibagi mari adu nahauna na ningsing hanba numit ama oiriba amadi Manipur da khundariba furup singi yamna senglaba kumhai ama oiriba mera hauchongba numit ka mari lenana maidingu lesemba sana jawna sana konung dagi kangla tamna Manipur da khundariba furup singi ningthau singaloinana Nat ki oiba khongchut ama chatuna hodokpagi thoram aduda phongdokhibani thoram aduda Manipur da puna khundaminari ba chingmi tami amatani haibagi wakhalonda magi oiba nat ki fijol leitingduna amata oibagi wakhalonda mayam punna sargya khibaga loinana Manipur da khundariba furup singi ningthau amadi miyam na sargya duna kanglada leiriba laifam singda lai khoram khibaga loinana leibak asigi ningthau maidingu lesemba sana jawbana kangla men surungda mera wayungki amadi Mera thongmai thanki thorom adugi saruk ama oina mera men tongkibaga loinana yen khongsu tamki thorom aduga mari lenana lesen basana jawbana makhataraduna hai amata oibagi lipun sagatuna Manipur da khundaminari ba furup khudingmak ichal inauni habagi paujel piriba kumhai asna lakpada lamdam asida hena nungaiba mara chetpa amadi nusi chanana hingba lamdam ama oirasanu haina paujel pi khibaga loinana lengak asna kumhai asibu mapung fana ba hotnabada Lauri Bathodang Singh Busu Thagatpa Phongdoki Nakal Amaramda State Level Organizing Committee of Mera Hokchongbana Su Singduna Kanglada Cabinet Minister Amadi MLA Singh Yauna State Ki Thakta Mera Hokchongbagi Thoram Su Pangthoki Common customary festival Nuayaba Singi Tamigi, Machimuna, Bigi, Laksida, Damasliba, Tuamba Kang, Tapuna Maksa, Masi Ekoi, Masida Ekoi Santi, Levinaba, Sina, Nuaya, Salapuna, unity, love, peace, prosperity of population. Honorable Chief Minister Sri N. Biren Ahmad, Libaki, Mr. Lakadagidi, Maya said, Pitana, Namo Manintana, Singh. Javada ay Honorable Chief Minister ko agatabang wamde Chingtam gi marida thugaina bahot na bakangbu sing akhoi gi marakta thorakle makhoi gi laibak thugai bagi wafam da thazagum si haina lamlai esigi MLA KH ibom jana phongdokhrei wafam asi chahi khuding gi leptana chingtam nungsinabagi mari sagatpa mera hokchongbagi thoram pangtutuna lakpagi saruk ama oina ngasi Kangpopi district ki tuition 5 village da nat ki oiba thoram kaya ga loina pangthokpada ibom chana phongdokhibani IMOM Mapi Council UPF NIPCO IMSCO HRGM amadi tuition 5 village ki khucham naraga pangthokhiba thoram aduda tuition 5 gin khunjasing na ingkholda thajaba chana thaknaba polam sing amadi tamgi imasing na purakpa chana ba polam sing polana ki Khulgi Kunjasing, Thoram Asibu Siliba, Tommy Sinasu, Nat ki Fijol Kudol Tamnabaga Loinana, Kunjasing and Nat ki Oiba Jagoi Sing Utki.
थौरम अदुदा अथोइबा मिथुंगलेन ओइकिबा लमलाई एसीगी एमएलए हेलूम एंड हैंडीक्राफ्ट्स की चेयरमैन KH इबोमजाना हाई मेरा हौ चोंबगी थौरम असी ममल लैबा चिंगतम अनिगी पांगथोक्ट्रबा याद्रबा थौरम अमनी मसिना हेना नुसी चानना थिंगमिनबा ngamgani अपुनबगी ओइबा मरी असिबु थुगाइबा पांबा मियोइसिंगना लाना संदोरकपा कयादगी अचुमचुमदा थिदोकमिनसे कनागुंबा खरना हेक्ता हाइजिलगा थाजगुमसे लमदम असिदा लेरिबा इशूसिंग असि लेंगाक असिनासु लोइसिनबा पामी अखोई मसेन हुनादुना लेबगी महुत मांगदा तारिबा इशूसिंग लोइसिनबा होटनामिनसे लमदम असि अरुबा फिबमदा लेरबनिना वाखल मुन्ना खंथबा मथौताई करिगुंबा इशू अमगी मतांगदा मुन्ना खंगद्रिंगै लाना पुथोकनबा होटनाबिगनु यू लीगलाइज तौरकपगी मतांगदसु मियामगा अपाम पामदा ताथो तासिन तौदुना करी तौबा याई हाबदु तानानबा लेंगाकता तक्सिनगनि हाइखे अखोइगी मसिमनाव अनिसी अमना सिंगदा चलगा लेखिदबा अमना तमदा लेहोगदबा मतमदुदा मसिमनाव पुंगमेन पाउमिनदना इनाव नंगना हयेंग मेरा था लाकबा कांदा मेरा थाउमै सिंखलो अदुदा यामबा इनाव लेरि हाइबा खंगेगा हाइबा अदुगुंबा वारिदु खोइना निंगसंगा कांदा अखोइसे कनासु नते तिलिनाउनी अमतनी अखोइ मयाम पुना लेमिनसी अखोइ मयामना अमत ओइना लेपदी अखोइ मणिपुर से चाखोकनी चाहोंगनी ngahoंगनी अखोइ नुंगाइगनी थौरम अदुदा तरुक सुबा मेरा हौचोंबा ऑब्जर्वेशन कमिटी की चेयरमैन अमदी हाउमी रिसर्च गिल मणिपुर की चेयरमैन रॉबिन सिंगलाइन हाई मेरा हौचोंबा थौरम असी चिंग तंपुना ngasi नुसी मरी चेनबा थौरम अमनी मरम थौरम असिना चिंग अमदी तम मचिमनाउनी हाइबगी वाखल अदु अमुक हना निंगसिंगहंदुना मणिपुर की अपुनबगी सक्तम अदु सागली अखोइ मसलगी मरक्ता थाजनदबा कया लौथोकलगा लमदम असिगिदमा होटनमिनसी हाइके थौरम अदुदा UPF के प्रेसिडेंट एन रूपचंद्र ट्यूशन 5 पुलिस की चेयरमैन SS निशोसल मपी काउंसिल की वाइस प्रेसिडेंट थांगजम समानंद अमदी मियोय क्यासु सरगाखी मेरा हौ चोंबा हाइबसिगी अर्थादि धर्म जात बिजात खाइदबा सिंग तम खाइदबा अखोइ अमतनी हाइबगी नुंसिनबगी अपुमबगी धर्म जात खाइदबिदा डिनोमिनेशन खाइदबिदा पुनबा याबा नुंसिनबगी सिंग तम पुनबगी प्रोग्राम नि मेरा हौ चोंबगा मरी लेनना चिंगमी तमी पोटलानबा अमा चिंगमई पाक लाइकन लुपना सिंदुना हाइंगांग कांगजेबुंग कम्युनिटी हॉल हाइंगांग मखालेकाइदा पांगथोखरे थौरम अदुदा मुतुम इंद्रजित प्रेसिडेंट चिंगमई पाक लाइकन लुप पुंगसुमबम बिमोला अध्यक्ष इम्फाल ईस्ट लाइशरम बॉबी उप अध्यक्ष सापम जदुमनी प्रेसिडेंट फेडरेशन ऑफ हाउमी नचिंगबा मरु ओइबा मियोय ओइना सरक्याके अथोइ बलेंगबिरकपा सिंगा खुनगी निंगथौ सिंगा पोटलानदुना अमतो ओइबगी वाखलोन अमुक्का हेना चसिन हनके नाट की ओइबा जगो इसै थांग तासु थौरम की सरुक अमा ओइनो के चिंगमी अमदी तमी अनिगी नुशी मरी सागतपगी अमतंग ngairaba kumhai ama oiriba mera hokchongbagi thoram ngasi moirang chaigai lampakta su pangthokhrei thoram aduda athoibagi chingmi amadi tamgi miyamna angamba potlana duna jamin thakminaba amadi makhal kayagi nat ki jagoi sing khudol tamnakhi saruk MLA le jamangna haikibada चिंगतम अमतनी अखोई नुसी चानना लेसी अमदी मथंग चहीदा सु पांथोक्तुना चिंगतम अमतनी हाइबा वाखलसी मांगदनबा होटनसी हाइके यूथ डेवलपमेंट ऑर्गेनाइजेशन अमदी कोंजंगबम लेकाई नुपी लुपना सिनखिबा थौरम अदुदा मोइरांग केंद्र की MLA टी है शांतिना हाइखिबदा अंगनबा मतमदगी चिंगमी अमदी तमी अनि एसी नुसी चानना अमदी चेसिना लेनबगी अमतंगाइबा थौरमदी मेरा हौचोंगबा असिनि हाइके महांगना मखादाना हाइखिबदा असिगुंबा मरु ओइबा थौरम सिदा चिंगी MLA यावना अकोइबगी चिंगी फुरुप कयागी अमदी तमगी मियामना सरक्याबबु थागतपा फोंदोखि खनबदा ngasi mayam na kangi ahan mayam aduga naha mayam na kangi masi khoi sona amat oina simani masi unified to boyade khoi chingmi tam amatani पुनमक खंगरबा अदुंगबा मणिपुर की अखोई मिहोरो लगी लेरकलबा अखोई लाहेक्तगी लेरकलबा अदुंगबा लेंग बयादबा अखोई सिंगदा तारिबा चिंगमीसिंग अमदि तमदा तारिबा तमीसिंग अनिसिगी नुंसिनबगी अपुनबा अखोई चेतना किसियमना कीरगा लेरिबा अदुंगबा बचिमना ओबगी वखलोनसे असिगी असेंबा पुया पुदम चता हंकद येंगरगदी अखोई मेरा होसोमुसिना असेंबा अदुगी मेक लारबा सत्तम निगरगनी
Nisa thinglingai Manipur gi miyam side yu legalize tawdraga akhoi hingroidaba leite haina TH Ramani na fongdokre ngasing nupi samasa sinduna hairang goithong maibam lekaida yu legalize tawbaki mayokta pangthokpa wakat mipam amada nupi samas ki president TH Ramani na hai law haibasi mina semani mina pamdre hairabadi semdokpa yai yu legalize tawba miyam na yadre hairabadi chatna haloidabani yu legalize tawraga miyam sigadaba nate thinglingai da su hingli phamung kun thaba hotel da yu yonbagi permit pirakpada lamdam asigi pakhang leisabi kaya manghanba oktabali chat masing hengalakani haina fongdoke mahana makata na hai ima sing na ngasi fawa yu thing dabani haiduna lauraga lakliba asi khunai asigi nupi sing amadi imung da thokliba crime sing asi hanthanaba lukhrabi masing hanthanaba hotnabani khudimang asi thawai dabida yu legalize tawba haibasi oithoktabani haina fongdoke Misna handak yuliglai taugane highway matang sida lukhrabi ngata ngaire leisabi sing yu thakwa nupa da nisha jabada leidau saruk pudi haidana moi mayum panda basu mayam leire aduna pi su yu thae nupa su yu thae lamlam masida loina mang batare hoji thakta ba lekai khutingi tawdaba yaure ima jingina sahi kaya wara ibasi yanga masigi magun che tang nuksi biragana paliba sarkar si na ang khalaga yamuna khanbiyo ima singjigi yugi thabaksi hangbinu muthanaba honabiyo sarkar ga muthatke hairadi kaisu leite Narendra Modi da sing jappido khutakta muthatki moina tawgadabani moina muthatkadamini mina semba aini mina kakkadabani lai tawbinu mama sibunu sibiyo pisibbu kanbiyo adun natradi leibak simang hidore Lengak na yu yon ba madi yu sungbagi ayaba pikiba warep hando u haibagi dabi tawraduna ngasi nong maibung ayang palida kadana sinduna mafam adugi mayra paibi singaloinana wakat mifam ama fongkrei wakat mifam aduda sargya kiba nong maibung ayang pali apunba mayra paibi lukis secretary nong thamba medana fongdokibada handak lengak na yu legalize tawrakliba asi yaning day masi handok pi yu haiduna wakat mifam asi phambani mahang na makataraduna afaba yu haiba si karino madu thaklabadi liver cirrhosis naroidabra haina hangki Lengang na asuk kuiba matam asida yu thingle hari basi cheda khata thingba oiramle haina su fongdoke Lengang na yu thingge haina bu thinglabadi yamna laina thingba ngamgani yu legalize tawrakwa asna nupi sing yu thakpa hengalakle maira paibi ima ibel sing na asuk kuiba matam asida yu thingduna lakliba asida lengang asna yu yonba amadi thakpa yahalakpa asi yabangamloi amadi lengang na lamdam asida leiriba organization amasung CSO sing amata tanaramdana khongthang asi lokhalakpa si yaningde maram aduna khongthang asi handokpi haina fongdoki Saba nisha yonba haiba simbaktabu afaba kari leibage yu afabana karino yu afaba thaaga mangonda thaiba miduda liver cirrhosis naroi haibagi khudam changdam leibra pasisu aikhoina khangninge matam ke adegi nisha thingaga lai hai thingiba nisha do chedo oina thingba oirame sarkasina tasengna haragadi makoina thingge haina khallagadi fajana thingbada yoliba nisha singasi karisu nate adubo nahan legalize tawre haina lauthokwa numittu dagi aikhoigi nupa singse yu thakwa aduki matik hengatle loinana nupi machabu yauna ahing nungdin khaktanda yu thakpai hengatle masi yengbada mamamu oina aduki matik thamoi sokna nungaijade MSUG President Hawijam Chalamba resign tawkre athauba amadi Bikramjit ki maraldi yumfam yaudi haina fact finding committee na kakthakre ngasi JM holda pangtokpa MSUG former singi waremna kupna thijilaba matungda MSU interim council ki wakat ahum thangalakibagi manungda Chalamba masadi president ki resign tawkre adubu general secretary amadi vice president Bikramjit amadi athauba ki maraldi MSUG constitution da yaudabana makhoi ani maralaiti haikre Bikramjit na laukiba warep khudingmak executive committee ga tanaki amadi vice president athoba Urdu board ta mangjona na class 12 pass torba matungda nauna council da amuk pass tawani adubo Urdu board all India gi na chatnarambana makhoi anigi maraldi aranbani haina committee na haikre fact finding committee da Hawijam Chalamba sing lisangani tara tarukta
Supnagi private teacher oibani college authority ki site tagi regular pay pikhiba laite amadi government approved teacher oide haina college ki site tagi thamlaki adubu mahak masadi MSU dagi resign torage haina committee da pisilaklei MSU gi hana thau puramba kayana jayet nariba MSU nakal animaki wataraba matung point mangagi oiba recommendation ama laure haina fact finding committee ki convener khangembam collection na thadol dawthok aduna hai MSU gi free and fair election pangthok naba advisory council semba MSU gi mikhal thuna pangthokpa committee ama MSU gi hana gi thau puramba sing amadi legal expert kana punsinduna MSU gi constitution semdokpa niyam chumba election ama thuna pangthokpa aduga hauzik athing batham liba CRPC 144 MSU office tagi lokthokpa amadi nakal animak punsilaga amata oina MSU thabak tominaba haina yanaki Fact finding committee na puthok saba recommendation gi warol sing adudi point manga khaktani ahan bada to form an advisory council to conduct free and fair election of MSU ani subada early election of MSU is recommended ahum subada to form a committee with a legal expert of MSU headquarter for amendment of the constitution of MSU. Mari Shubada, now the issue is settled and there is a strong recommendation of to conduct early, smooth and free and fair election. So in the interest of student community, the government of Manipur is pleased to back Imphal City Chakhwatlaga Manipur Chakhwatle haiba yaroi Manipur Chakhwat hanaba mahausa lairemi ki fajaraba khudol kyana yomduna leiriba khungangi lamsingda leiriba tourism ki sector sing asisu ningthina semgatpa mathau tai haina Manipur Tourism Cooperative Limited ki chairman K Samna phongdokrei wafamasi Kakching district ki Tezpur Haitoi Pokpida Yanglam constituency ki oina saba eco tourism park sangaba gi thoramda haikibani MLA gi local areas development fund amadi lenga ki tourism department ki apunba senthang makhada lupa lakh yangkhai changna saba park sangaba aduga mari lenana chairman Siam na makhataraduna Manipur asi tourism ki lamda mahausa lairembina tongan ba khudol kaya piramle hariba khudol asibu aikoina kanglon chumna sizina ba hairagadi ngasi lamdam asida thabak phangdaba isu yauna maru oiba isus kyaga warishil purakpa ngamduna lamdam asigi senmitlon dasu chauna ahongba purakpada ngamgani Loinana miyam gi mihut oiriba singnasu lengang na miyam gi damak thadarakpa tongan pa kanaba singi miyamda mapung phana yohannaba thamoi sengna thabak toba amasu mathau tai haiki thorom adugi matangda Hianglam constituency ki MLA Dr. Wairade Shamna makhataraduna ngasi sangariba tourism park asina Hianglam constituency ki thabak phangdriba naha kayabu senthok lambi leihanbagi mathakta miyam nasu Pukning wakhalgi oinasu pothajaba fanglagani miyam nasu park asibu isagi ipot iral amani haina khanbiduna season aduna park asibu luna na thaminasi haina appeal tawki Akoi chokot pasi kari no hai kara si sinya tamya loibi loya kungam kunya loya chokot ka kani mani ko chokot ka doi phal manung ka chokot ka mani ko chokot hai biya roe naturally oi ba jagada kunbase loina pamne ne khali maram di labuk lamhangi phajaba singa tamyagi phajaba adom sumle to ni jelai akoi Manipur South Palandam ama oiba aduga Manipur ki sel from ki film pagalan ke hai taragadi sumber tourism park sinche paksana sembala ka atopa su koi lakani aduga akoi luxury ba kendra gi senaro sino pharu meeting ama tauge avera sida tauge tourism park constituency khudimaki kendra khudimaki manunda amamamta sali hai saling mari lamai dong le susani thanon du sani kamu du sani ato pasin mai kun loi sani ni adu sida kari khali no mayam le imai be session maru pa na adu kauthu pi ge no sida sani se nai mai tham de ni mayam gi nusi gi wakhal thu masu oire ani subada lambe je lamai dong na nai tes le khawda kaksin phawda yaro thai ni mai be khong na chala kaksin din karam lambe oire Hauzik paugi marthan natin break amalomina se Aiko asuk thiang am ji pok kai chalui no ta cho langbal bai thel chatlu bane
Mitop mian jajingna khoi wa pangma siba juar mela do ngani ne अदुगुम मेला दु नती ताचो सिदे येलोमी एकोइने छिनजबा इरमदम सिगी सेबिलोन दसु याम कानागदबा अदुगुम्बा लंगमन कैथिने ताचो काइदे मोइगी मैगदो लंगट्रक लंगथालगा लंबिगदो लोरे ताचो खुफजमने ताचो लंगम कैथिने लेहोबा इकोइगी स्टॉल सिंग ताचो अदुदो लेहोबा पोचे योमदुदि काइदे सोय मार्केट उगे पंगदबा गातनीदा तयाय आइनिया ngawjari ngasai foreign country singi stall sing do adune haba adudagi ngasai na lepo yumne yare sang taso asuk thenga pho kai chaluna taso langban ke thin salu पृथ्वी की तोंगान तोंगान ब कंट्री मंगा हाइबदी थाईलैंड बांग्लादेश अफगानिस्तान अमदी नेपाल एना इंडिया की तोंगान तोंगान ब स्टेट कुन की स्टॉल सिंग हंदक की लंगबल के चल सिदा सरुक या नुमिदांग नि मतम द फजरब मई की कोमै लोइना तोंगान तोंगान ब एंटरटेनमेंट प्रोग्राम सिंग म्यूजिकल कंसर्ट फैशन शो मिड द स्टार न सिंग ब थौरम सिंग लंगबल के चल लेंबिरक्तुना माहौल लोबी हो Breaking matungda mayam punguna taram nokchari makhataba pausang pijari lamdam asigi wathok lanthok kaya buloishina bahotna bada sumang lilana afaba khudam oiri afam asing asi sumang lila kanglup ama oiriba sanalai pakna chom artist na chahi kun manga mapung farak pagil lining thau sanamahi temple board haying khongbal da pangthokiba foundation day kam silver jubilee thoram da athoiba mitung oina sarkya kiba tribal affairs minister letpau hawkip na haikibani afaba sumang lila ama oibada afaba ayiba yamna maru oi sumang lila na education ki medium da society asibu afaba achumba mayol da purakpada achoba thodang lori larik laisu hairaba scholar singsu sumang lila iduna lamdam gi asigi afaba mayol da semgatpa matam yore thorom asiga mari lenana sanalai pak nachom artist ki founder secretary sagrapam hemantana haikibada mapo kumon pangthokpa sina manglam jatta tawkiba kayabu ningsing batana tana history sembada maru oire ngasidi chahi kun manga mapung farak duna silver jubilee gi thorom pangthokpa ngambada lamdam asigi miyam khudingmak pusu thagatpa phongtokchari haike sanalai bak nachom artist institution ni amani haibada haimanba thokloi lila kanglup sida thokiba artist kaya na ngasidi manipur gi lila kanglup kaya maipuna duna chatli loinana mai pakpa myoi amomom oikibada pukningda apenba po I haike lila kanglup asigi senior artist sing yauna lila gi damak kathoklaba artist sing da khudol pot pituna ikai khumna ba utke thoram gi saruk ama oina mahuk sadagi mera gi purnima numita pangthokpa mera wayung bagi thoram gal loinana lila kanglup asina handak manipur state kala academy na sinduna pangthokiba sumang lila festival da hanba mana phanglakraba ranjit ningthawjana iba sagrak pam hemantana lamjing lamtakpa wakhal iron basu miyam da khudol tamke masigi akoi ki society ki ming share hai ta akoi praja sing road mein baba every issues todo pato ki mata amamam da irakanda ali basingna society si chumna puri ba hona ba mate ya ko ba adu ba kai mo artist group ko ni ana akoi ki society amomo nyoi bani society se la nasat ke to ba naga ki for example ogale ibn naga ki samasta nisasi na bagi kadigi और कोई की माता की मकर की कोई थोड़े भाई इशू में हमसे दिला कांगो सिना अच्छुम बलमी दा मैं आपसे कोई भाई ना कितन कर उधर हमसे अरुणा ऐना सुनाओ दिला कांगो को एक थागत तबंगा Iramdam Saisak Lup Isai Lup Kha Manipur gi Mapan Suba Foundation de Thorum ga loinana Integration de Mera Hok Chongba Thoram Pangtutuna Lifetime Achievement ki manasu Lanthokpagi Thoram amangasi Kakching District ki Langmaidong Maning Awang Lekai de leba YDC ground da pangthokre Thoram gi mapung oiba saktam ama oina Isai amasung music ki lamda kathokpa ga loinana Achauba thodang kaya lauduna saknairaba Saisakpi kaya puthokduna Lakliba Yaikhom Ibochau Hianglam Waikhom Lekai Kakching District da Lifetime Achievement mana matam isai amasung yumnam angang yaima lamjaw mayai lekai Kakching District da Lifetime Achievement mana music isai lupki maikai degi Lifetime Achievement ki mana pituna oja ani bu ikai khumna ba amadi pungning thawat ki
Let's Unite Together for Better Manipur haiba thimda pangthokhiba thorom aduda SANASAM KB Chairperson Manipur State Women's Development Corporation Limited ki thausu puribi Nauria pakhang lakpa AC Dr. Radhesham Yumnam MLA Hyanglam Assembly Constituency Dr. Usham Deben Chairperson Manipur State Pollution Control Board ki thausu puriba Wabagai AC ki MLA Furit Sabam Jiten Adaksya Kakching Jila Parisat na chungba saknaraba miyoi singna sarwyaki Government na school singbu fagat hangani haina hotnariba si oitho oi education da politicalize toraga karam na chokhat pangam gani haina Manipur People's Democratic Front ki president and Nodia Chana Fongdokre wapam masinga si Manipur People's Democratic Front na sinduna paumi singa unabagi thoram amada fongdokibani thoram aduda MPDF ki chairperson oiribe ningthausam Roni Bala Debina Indian Empire University Tamil Nadu na honorary doctorate degree social work service tawabu sakhangbo oina ikai khumna basu utke and Nodia Chana makhatara duna high school singda retired tokraba ojagi mahut hapchanba leikrabra LP school leitana class 3-4 dagi hauba government school di karam na tamga toribano private school masing hengalagdiba si government nani government na recognition certificate pidrabadi karam na satra sing exam thagani classroom amada satra chama fambagi karam na minute nifu mangada gyan tanaba takpa ngamgani government na classroom amada satra masing akak na balay gadabani haina rules fasana semlabadi government school gisu satra waloy haina su fongdokhe LP school leitana how to karamai tawna government gi mathak leiba class 3 dagi honiba 6 dagi honiba 5 dagi honiba adu karamai tawna figure masin jakpi dana karamai tawna government school hingado no hingro maduna hauji leiba sarkar sina aidi figure na sanabagi matungina time ni matungina na seri tadi school ini benda apa ni? Madu hakim benda apa ni? Government sudah, ini sudah. Madu orang ni fitur macam jatuh lagi mana government sudah hingga ini school ini benda apa ni? Fayeng Gram Panchayat na sinduna ipa soraren ginong na saba siri gilambi ngasi sanggakre sanggabagi thorom aduda Social Welfare Minister Hekam Dingo Fayeng GP gi Pradhan Angom Samasaki Haurang Blocky BDOP Yaitongba Khungi Khulakpa Toyai Amadi Lai Committee gi miyoi singna sarkyaki thorom aduga mari lenana Minister Hais Dingon Hai State Finance ki senthang makhada Fayeng GP ga khutsan aduna ngasi gi steer asi sabani Chief Minister gi minyang makhada lamdam asigi life farmlandsing kanaba khongthang kaya laukhali ecosystem asi kanana bo hotna bada Fayeng gi miyamna tawribat lawriba thawdang umang asi sangkhon abo hotna bada miyam na daita lokhiba Ngasidi carbon positive oiba lamdam amani haibasi record ta leire haiki mahang na makhata na hai Fayeng asi atopa district ka thangnaba border oibana land gi dispute toina thoi maram aduna Chief Minister ga unaduna wafam asi loishina ba hotna ragani sahi humfu hena ngaktuna thamlaklaba Fayeng gi forest community reserve forest on thok da ba hotna gani haina thajaba piki hojik lei ba khoi umang ase asi yargadi khoi community reserve forest ta untok hiyo haina masi koi hajabani adu ai honorable minister koi forest kasu hana mamang dagi haina gasu lai hana pal hana oramba adu ani suba koi gi honorable minister tamo bisojit kasu koi masi rasim bi yamna maram saba ani chai humbu hena koi ne lai community sina paingi community sina reserve to la koi na sia daga masi da amata patak tagai amna fajaba monda na sia daga la koi masi di community reserve forest Main bahasa malam cai habis mana tapi usul ada bani ada na atau macam dah kalau kalau cuma sebenarnya bersih lah kan tahu mana kau ikat untuk apa tahu mana pakai mana kau mana jadi hari ni mana Fiction and Poetry Club Manipur amadi JN Manipur Dance Academy ani na punno khusamnatuna Manipuri sarengi numit lisingani kuni thoi bangtokre JN Manipur Dance Academy gi auditorium hall da bangtokpa sareng changdam naba haudokpagi thoramda MLA Surya Kumar Okram Dr. Haisnam Budi Chandra President Fiction and Poetry Club Ketrimayum Subadani President Laikol amadi tongan ba school singi mahire kya na sargyaki thorom aduda wangang laduna khangabok ACG MLA Surya Kumar Okram na hai ngasi aikhoi ki khuta mobile paire khudingmak yengba yare haiduna literature na thaiduna thamba kaidawnungda yaroi literature na society adugi chakhatpagi khal ongadori bani maram aduna literature chakhat handaba yade masi chakhat na bagi damak ngasi gi youth sing satra sing na daita lobiyo favorable literature ibiramba oja kayadiki hena fawba myoi kya thola ko haina phongdokhi
literature से कोई नाकल इम्पोर्ट हो सकता है कोई literature institute literature issue club में हम लोग में हम सीखे क्या ना sophisticated में ना सब लोग की मतुनी ना हम क्या है ना पता लगा कोई है अदना society में support पर society में reflection से literature की अचूबा मका बोली है ना क्या हम जब तक सो एक सुख जब वो वक्त नहीं अदना खगोल दिवा चल सिंह इनाव सिंह जा सिंह साथी में हम ना कोई ना कहीं backbone orang leho betul beli ima binodi ni है ना power lagi apa ini agak sama ni है ना power pabung na tiap lagi na power sini है ना apa ini nambah wajib apa ini polisi है ba था सिगी तारेट की नुंगथिल पोबोपता हाइरोक PS की मनुंग चनबा हाइरोक पार्ट 1 हाइतु पोकपी लेकाय द लेबा थोकचोम इंगो साबी कौबा अमगी ममौं नुपीबु मसक खंगदबा सिंगना हिदाक थादुना पंगता हलगा मखों मखुत मचिन पुंसना वाशरूम दा थनंबा अमदी इमुंग दगी लुट तौदना सना लुपा पैसा पोखिबगी थौलोक अदुबो लेकाय की मियामना यामना हकचिना लौबगा लोइना यानिंगदबा फोंदोतना ngasi हाइरोक हाइतु पोकपी लेकाय द मियामना वाकत मिफम फमदना चाइना बासिंग अथुबो मतमदा फाबी नबा मरी लेनबा सिंगदा तक्सिन खिबतनतना नुमिदांगदा मैरागी खोंगचित अमसु चटख्रै थौदोक थोकपा नुमित अदुदा युम्बु इंगो साबीगा महाकी लोइना बिगा हाइरो कबो लेकायदा फिरोयगी थोरम अमा यावबो चटखि मखोइना फिरोय मफमदगी हलकलगा चराउना नुथुलगी पुंग अमारोम ताबदा युम चंगलकपदा ममौं नुपी रिमा चहि कुनमरी लेरमदबदगी क्वैथि थिनखि मदुदा युमगी चाक्संगदा थांगनना लेबा वाशरूमदा ममौं नुपी रिमादु मचिंदा फिबुल नमसिलगा मखोंग अमदी मखुत पुंसिलगा ममित खुमजिलगा ज्ञान तादना लेरमबा थैनखि ngasi नुथिल हाइरो हाइतु पोकपी लेकाय द लेबा HYO क्लब नसिलगा लेकाय अदुदा लेबा इंगो साबिकी युमदा सगुन तौबदा नतना ममौं नुपीबु पंगथानबा हिदाक थादुना हाना बहोटनरमबगी थौदोक अदुबु यामना कन्ना यानिंगदबा फोंदोकपगा लोनना थौदोक अदुदा चाइनाबसिंग अदुबु अथुबा मतमदा फागतपिनाबा वाकत मिफम फमख्रै नुमिदांगी मतमदा हाइरोकता मैरागी खोंगचित अमसु चतुना थौदोक अदुदा चाइनाबसिंग फागतपिनाबा तक्सिनख्रै थौबाल डिस्ट्रिक्ट की मनुंग चनबा मयाई कैथलदगी MD रशीद अहमद एलाई सनायाई कौबा मियोय अमा था सिगी तरुकता सीना फंगखिबा अदुगी मतंगदा यासिनबा वारी सनासी हाइना अंड्रो एसिगी MLA ना डिलेइंग प्रैक्टिस तौदना तुमिन लेसिले हाइदना मिशी अदुगा मरी लेना सेमकिबा JAC ना MLA बु नुंगाइतबा वाफम सिंग थमलकले तविगुम सुंग इमुंग मनुंगी नुंगाइतबा फिबम यंगनका असिबा हकचंग ngasi लौरगा मथौ मंगम पांगथोकलागनी हाइके ngasi mayai kaithal daleba MD Rashid ki yumda paumi singa unabagi thoram amada JAC against the killing of MD Rashid Ahmad Elaisana yai ki convener MD Helaluddin na paumi singda phongdorakibada MD Rashid thasigi marida Imphal East district ki andro AC ki manung chanba nongpo kaithal mambida chatkibadagi mari makhong mafong khangdana imung manungna thinaduna leiringaida thasigi tarukta yambem PhD da leire haibadagi asiba masakna thengnakibani मिसी असी यामना लाइबक थिबा नुंगाइतबा थौदोक अमनी जेरक असिदा अंड्रो एसी की MLA TH श्याम कुमारना नाकल अनिमकी ओइबा यासिनाबा वारी सनारसी हाइदना थमलगा वारी सनादबिदा अपिकपा फुरुप अपिकपा खुंगंगनी हाइबगी मतागुमना डिलेइंग प्रैक्टिस तौबिदुना थंबिबा असी यामना नुंगाइजदे मिसी असिगी मतंगदा लंगला लंजिन अचुंबा अमा फंगद्रि फावबा JAC ना हनबलेदना मखल मखा ग्यागी खोंजंग संसिनखिगनी हाइखे कन्वेनर ना मखाताना हाई लेखिद्रबा रसीद की इमुंग मनुंगी अवाबा फिबमना मरम ओइरगा असिबा हकचांग दिंगसी लौरगा मथौं मंगम पांगथोकलागनी सु हाइके रसीद की मनाव नुपा अरिफ खाना फोंदोरकपदा मयामबना मफम अदुदा हेक चटखिबदगी पाव फाउना हंदना लेरखे निमित अदुदा कॉल तौबदा तुमथख्रे हाइना पाइखलखिदे तुंगदा फोन ऑफ तौरगा युम अदुम लेख्रे तांग तरुके अयुक पुंग तरेता फोन हांगलकपा हाइना कॉल तौरुबदा हाल पत्तुपगी वारी ngakta tai masaga wari di sana halakide पुंग तरादा मयामबगी फोन दगी कॉल तौरगलगा सीरे हाइना तमलखि इयामबाबु हातसु हातोपिरगा बदनामसु अमुक तौनबा होटनाबिरकपा असि यामना थमोय सोकना नुंगाइते मियाद असदा चैनाबसिंग मणिपुर लेंगा की मरी लेनाबा अथॉरिटी सिंगना अथुबदा थिदोपिरगा मतिक चाबा आइन की चराक पिबियो लमदम असिगी अचुंबा पांबा CSO सिंग मैरा पाइबी क्लब ऑर्गेनाइजेशन सिंग अमदि मियामना JAC ना चंगसिलकपा खोंजंग सिंगदा सरयानबा फोंदोरकले Date 4 da chakraga 6 kilometer phone pa sire na hairak pasidi hinglingai matam da na ari na haibira adi phaba aduga sire na khamjalam basidi yam nungai jade aduna mari lainaba government gi authority sing na su meeting kan na changhaningi achumba langla langjin putho aningi
मीसु सीना थंबीरगसु हातोपिरगसु मैम अतोय अना यावहल्लगसु अमका मसादा ब्लेम तौबीबसे याम नुंगाइते अदुना तोंगान तोंगान बो CSO सिंग लैरिबा क्लब मैरा पाइबी मणिपुर पुंबगी चिलिनाउ सिंगना जात बिजात खाइदना अचुंबा लंगला लंजिन पुथोकपदा मतेंग तौबियु Entrepreneurship Discourse 2 thorom amang asi INA Hall Moirangda District Administration Bisnupur amadi Well-Wisher Business Community Manipur ga puna sinduna pangthokre thorom aduda Dr. W CMD Babina Group Infal Dr. Palin Kudongbam CMD Sija Hospital Infal N Irabanta CMD Yuna Kolonana N Gozendra Director Agriculture Manipur amadi E Giten MD MHS HDC na President Member oina sarkyake thorom aduda DC Bisnupur L Bikramna ngasigi discourse asi tawbaki apamba amadi mayamda kanagadabasing panki amadi aikhoida skill watli natraga leite haina loba yaroi aikhoida leriba skill amadi literacy rate asi tek tawna hotnagadabani haduna aikhoina larik tamba matamda government employee khakta thiba yaroi madugi approach adu khakta yengba yaroi approach adu hongdokpa tai amadi entrepreneurship ki wakhal tawba tai madu khaktana economic development purakpa ngamgani haike thorom aduda textile industry agripreneurship amadi banking ki matangda akhang ahi singa khana nainaki All Hairok Students Welfare Association AHSWA Gitare Laksuba Larik Faba Mahiri Singi Manamatum Yentokpagi thorom ngasi Hairok Part 1 Tawrang Bam Lekai ki lampakta pangthokre thorom aduda social activist Raskumar Somarendra Kaiku Hairok Higher Secondary School gi thabak tagi potharaba oja thoksom manglem Hairok Higher Secondary School ki principal thokjom nimai Shred Career Institute ki managing director Dr. N Shred Chongtham amasung Mediland Manipur gi founder amasung CEO Dr. D Bibaril Nasar Kyake ngasigi thorom aduki athoba mitung oikiba actor Somendrona mahiri singa wahi tamlingai matamda thawai na masa masa na pamliba pandam sing adu fangnaba kanna hotnargadabani haibaga loinana mahiroi ama oirabadi thaksi khasi leiba amasung mama leibak maramdam nushibagi ihul fawgadabani haiki कम कांदो स्कूल से लोई तुझे वो ना कम काने कॉलेज कार के देगे ना कॉलेज की तुझे जब नुआई बिनिंग में कॉलेज कार कंदा मुके कम कई खले के कम कांदे कॉलेज में थबक तो के देगे ना सिक्स स्टेजेस ने मतम मतम तम चाहिए ने सुपर का दबा अदब खोय नुआई बजे स्कूल तम बजे निको दोई मतम जे खोय नुआई मतम ने अवा बले तरबा स्कूल चतपा स्कूल के कांसिंग खिंग गर युम चेन बा खाउ पाएगा फुंग दे लंजला बा साना चखिबा चजि अरि मद मुरो ओम मिले चाक तोर चावे हावबा यानु सिबने सि पुछि जे काव दे नई मसी इसोना सिगी मतम जामु हलारो दम दना मसाय हागी दो पिन पिन नोक दबनी पिन पिन लांग दबनी जे याम नु सिमत में नोय गे से अमु हलारो दम दना नोय थो दो लारिक से मसाय नोय ओजा सिन हागी दो लारिक से याम दरका होय मियो एबन पोपदा लाइक याव दबि यादे खोय मरु ओबदी लाइक तेन लु बमजले याम स्वा काव दबि चासिना काव दबा लाइसु दो खंब्रा लाइक थोना हायबा IS ओरबा IPS ओरबा कयगुम लाइसु याव दरबा अदु मिदो जीरो सन दब दम खं Hausi pagi marthana break amaga mulominase Aiko Asuk thiang abji pok kai chalwino Tacho langbal pekhel chatubani Mitom mian jajingna khoi wapang ma siba juar mela do ngani ne अदुगुम मेला अदु नती ताचो सिदि येलोमी एकोइना छिनजबा इरमदम सिगि सेबिलोंदसु याम कानागदबा अदुगुम लंगमन कैथिने ताचो काइदे मोइगी मैगदो लंफ्रेक लंथालगा लंबिगदो लोरे ताचो खुफजमने ताचो लंगम कैथिने लेहोबा एकोइगी स्टॉल सिंगदो ताचो अदुदो लेहोबा पोचे योमदुदि काइदि सोय मार्केट उगे पंगदबा गातनीदा तयाय आइनिया ngawjari ngasai foreign country singi soul singdo adune haba adudagi ngasai na lepo yumne yare sanglo Tacho asuk thenga pho kai chaluna tacho langban ke thin jalu पृथ्वी की तोंगान तोंगान बा कंट्री मंगा हाइबदी थाईलैंड बांग्लादेश अफगानिस्तान अमदी नेपाल एना इंडिया की तोंगान तोंगान बा स्टेट कुन की स्टॉल सिंग हंदक की लंगबल के चल सिदा सरुक या नुमिदांगी मतमदा फजरब मई की कुमै लोइना तोंगान तोंगान बा एंटरटेनमेंट प्रोग्राम सिंग म्यूजिकल कंसर्ट फैशन शो मिट द स्टार ना सिंग बा थौरम सिंग लंगबल के चल लेंबिरतुना माहौ लोबी हो Breaking matung makataba pauda
Medical Media Group na sinduna World Mental Health Day lisingani kunitoy gamari lenana ngasi Major Khulda leba Manipur Press Club ta Role of Media in the Promotion of Mental Health haiba hiramda interactive session ama wangkhaida leba Share and Care na sponsor tawduna Medical Media Group ki founder Dr. R.K. Lenin yaw na pangthokre interactive session aduda Manipur da leba tongan ba media house kaya gi editor reporter video journalist kaya na servyaki Thoram aduga mari lenana R.K. Lenin na hai Medical Media Group asi media amadi medical gi miyoi sing punsin duna sembani group asina medical gi oiba issue sing asi media gi mateng lautna miyam da khanghanaba pandamda group asi sengkibani Medical Media Group Fellowship for Promotion of Mental Health koba fellowship amaso introduce tore masina chahi amagi manungda paumina mental health phagatnaba matangda Fongliba pausing adudagi khangkakani fellowship asi misingani kunhumdogi October 10 da lauthokani fellowship asi da paumising na sarkya biyu haike Masigi main purpose di koina medical issues sing se media gi mating loraganda mayam punna khangmena bada achauba thuna sandok pada line ba effective oina ba semjabani adu masi khara koi activity haujare mayam si yawi raga koi discussion magi leijaba experience so share tongnari masai sita koina numitriga mari leinana koi fellowship ma introduce taujare hariba fellowship gi maming di koi gi medical media group fellowship for promotion of mental health koi gi mental health ku pagarna ba hona bada pongi ba contents mayam do koi sahi chupma koina observe tawjarani koi panelist ama thamjarani madu confidential oina thamba panelist ni aduna mathangi chahi October gi tang 10 2023 se message da lauthokani hariba fellowship sida yawbi naba koi inkhalagiba ba journalist sing bu invite tawjari adu fellowship si maming dagi oinani paisa di yamna yawbanate 10000 khaktani adu hariba paisa sina Share and Care wangkhaining tempu krimapalna koi sponsor tawjabani First Nupilal 1904 Observation Committee ngasi Major Khulda leba Press Club ta Manipur da leriba tongan ba loop UMO ATA KWUM Thangal Women's Union amadi AMMWDO na amatoybagi wakhalonda ahanba Nupilanda lekhidrabi Thauna Fabi Ima Singbu Ningbagi Thoram ama pangthokre Thoram aduda Thauna Farabi lekhidraba Ima Singi mafamda haikalekat tamduna makhoina Ima lebakki damak to ramliba kathokpa sing asibu singtharaduna ikai khumnabasu utke Thoramatuda All Manipur Dalit Development Association ki President Dr. T.M. Rajan Ayangba, Retired Art and Culture ki Retired Director Konjamam Susila Devi, UMO ki President Moirangthem Sorojini Lema, National and International Awardee Laisangthem Mangisana, First Nupilal Observation Committee ki Legal Advisor Maisnap Nomita, Kuki Women Union Manipur ki President Rose Mangsi Haukip, MSU HQ Interim Executive Council ki Secretary General Bruce Bebam, All Manipur Muslim Women Development Organization ki President Sitara Begum, Thangal Women's Union ki President YK Grace amadi Federation of Civil Society Organization FOCS Manipur ki President TH Manihana Thoram gi athoiba mithungnen oina sarwyaki Quality da yenglaga mahiroi puthokna pokhotna si MLA Educational Moral Education Foundation EMF Wangpalna 84 gi meeting makhada hokiba September thagi 19 da Imphal Thobal amadi Moirang mafam ahum la pangthokhiba First State Level Maths and Science Competition da makok mathang tarabasangi manamathum yenthokpagi thoram ngasi Wangpal mayai lekai ground da pangthokre thoram atuda khangabok SC MLA O Surya Kumar Sangayumfam JP member Hibzur Rahman Wangpal GP gi Pradhan Haismani Chandra SDC Wangpal gi President S Nabachandra Social Scientist Danabir Lystrom amadi National Awardee Babita Sapamna athoiba mitung sing oina sarwyaki Class 5 tagi Class 10 fawgi mahiroi sing oiba competition adugi category khudingda First, Second, Third position tarakraba sing amadi consolation fangkraba mahiroi sing da manamathum sing adu yenthokladuna MLA Surya Kumar hai ngasi parents sing amadi schools authorities sing na mahiroi sing ba matamda quantity da yengdabida quality da yenglaga stemsi Aranba lambi season aduna mai pakiba mahiroi sing na afaba khunai ama stembo oithokloi haiba wafam MLA Surya Kumar na phongdoke
Thorom aduda social scientist Dr. Danabir Lashram na haurakliba angang singbu matau karam na mama apa singna warak wateng gadage loina gadage mahay masing tamhan gadage tunggi afaba miyoy amamam ohenaba angang sing karam na seng gadage amadi mappa mama sing na kari tawgani tawroy habena chingba sing sandong na miyam da thamki Prajapita Brahma Kumaris Iswarya Vishwavidyalaya Gitarani Suba Center Ama Imphal East ki manung chana laiba Pangai Hautal da Dr. R.K. Lenin HOD Psychiatric RIMS Sarugyaduna ngasi Vidyalaya asigi Manipur Unit ki Head OIDB Nilimana Sangakre Nilimana haikibada miyoybana tangdu laita daba fibam amada lairibasi koknaba hotnabiyu Pandamda Center asi hangkibani Dr. Lenin na Center asta laning lichat ki khenna balaite Achau apiki kena balaite miyam laktuna pham asida pukning wakal laita ba fangna ba hona biu haike ngasi se akhoi ki Manipur da Brahma Kumaris ki movement si 1992 dagi hona leragabani tapna masamari khandor podagi ngasi di akhoi ki kachin puya thumna yorakpana hotel hariba pangai manakta leba lam sidisi yore akhoi ki Brahma Kumari ki center sing sina tawjari ba tabasi akhoi knowledge kana ki knowledge Shiva Baba ki knowledge hai supreme soul ki hai ki na mapok oi ba soul atma ki manam sandokpa akhoi gyan ki loksing ki aduguma mera ni adha masida changari ba mi singsida chaki ja lai na kumba kana ta kante asaw ba thadokpa adagi napal thadokpa adagi intina ba thadokpa puno pu silina ugumna loina bagi to gumba ni selfie ba to center amani Ziri News Network JNN Koba Jiribam District Astalaiba News Agency Asina Manipur gi paumi singbu puning thogatpa amadi chakhatnaba pandamda Manipur State asigi paumi sing manungda khwaidigi faba paumi ama amadi Jiribam District asida khwaidigi faba paumi amada JNN Award piragani haina ngasi JNN gi annual meeting loiraba tungda JNN gi editor in chief Seram Herajit na lauthokre Mahana makata na haikibada Jiri News Networks Committee JNNC ki chahi ahum pugataba Executive Body Member Taret Nasaba Executive Body Member Amasu ngasigi mifom na khanki President da M Borjendra Vice President da P Singomani amadi Jonita Arambam General Secretary da M Kunjamohon amadi Treasurer da L Fajalembi Chanubu khanki Imphal da JNN ki office branch ama thubada matamda hangdokpa lonina Manipur State asida paugi lamda Thabak toriba paumi singbu puning thawatpa amadi thauna hapoi na khwaidigi faba Manipur State ki manungdagi JNN Best Reporter Award ama piba amadi Ziribam District asida thabak toriba paumi singi manungnagi paulamda thabak fazana tawba paumi amadasu JNN Best Reporter Award piragani haina lauthokhi Award asi lakliba November ki tang kunda JNN ki lakadoriba taranipan suba mapok kumon thoramda piragani haina phongdokhi Manipur da phongba newspaper amadi tongandongba electronic media singdagi khangalaba kogi paumi amabu koi award oina Jiri News Network ki award ama pinaba khanai toina Jiri bam dagisu kogi paumi amabu award pinaba ngasigi mifamna waribasi lokre Jiri News Network ki award che kogi Manipur da phongleba newspaper singdagi khangalaga Jiri News Network award aduga Jiri bam district ki oina su kogi paumi singi award ama pinaba khanajai makata na kogi Jiri News Network ki kogi Imphal da office ama thuba matamda hangdona bagi khoi rang tawna bo hona jagani Oza oi basing namana matam kuina dagi takcharakliba subject adu karigumba kharadi iramgadabani habigi wakhalonda ngasigi lyric asi fongkibani hana KSI Sarat na fongdokre wafam asing asi major khulda leba press club ta pangthokpa KSI Sarat na khomjinduna sem sagatba matamgi Manipuri wahailon gai haba lyric ama fongbagi thorom aduda fongdokhibani thorom aduda Manipur University gi retired BC Hizam Tomba Singh Sahitya Academy gi translation prize phangkraba Haikrujam Sam Sundar amasung Manipur Advisory Board Sahitya Academy convener Nomaitem Kiran Kumar na thorom gi athoiba mitunglen oina sargyaki thorom aduga mari lenana KSI Sarat na makataraduna hai Manipuri lon amasung Khorilon bo nungshiba khwai pumna mangna lyric asi pabiduna mahak masagi asoi aran khangdoknaba tanja pibiyu haina su phongdokhi
ꯑꯗꯣ ꯑꯩꯅ ꯈꯣꯡꯖꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯔꯨꯑꯣꯏꯕꯗꯤ ꯑꯣꯖꯥ ꯁꯤꯇꯣꯞꯖꯤꯠꯀꯤ ꯃꯈꯥꯗ ꯃꯥꯅ ꯇꯝꯕꯤꯔꯤꯕ ꯁꯕꯖꯦꯛꯇꯨꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯃ ꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯥꯒꯠꯂꯦꯔꯒ ꯃꯥꯅ ꯇꯥꯛꯄꯤꯕ ꯃꯇꯨꯡ ꯏꯟꯅ ꯏꯕꯅꯤ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯅꯪꯒꯤ 이티몰로지ꯗꯤ 이루ꯔꯅꯨ ꯃꯔꯝꯗꯤ ꯂꯥꯏꯔꯤꯛꯀꯤ ꯃꯔꯤ ꯃꯈꯣꯡꯁꯦ ꯌꯥꯝ ꯂꯨꯈ꯭ꯔꯦ ꯀꯅꯥꯅ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯒ ꯀꯩꯒꯦꯟꯒ ꯁꯤꯌꯥꯎ ꯍꯥꯏꯕꯁꯤꯗ ꯌꯥꯎꯔꯤꯕ ꯋꯥꯍꯩ ꯁꯤꯌꯥꯎ ꯍꯥꯏꯕꯁꯦ ꯆꯥꯏꯅꯤꯖ ꯂꯣꯟꯅꯤ ꯄꯤꯁ ꯍꯥꯏꯗꯤ ꯁꯝꯗꯥꯏꯅꯕ ꯍꯥꯏꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯁꯤ ꯂꯩꯕꯗꯒꯤ ꯇꯁꯦꯡꯅ 이티몰로지ꯗꯤ ꯂꯥꯏꯔꯤꯛꯁꯤꯗ ꯍꯥꯞꯇ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯀꯤꯖꯕ ꯑꯃꯅ ꯑꯩ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯑꯩꯅ ꯂꯥꯏꯔꯤꯛ ꯋꯥꯍꯩ ꯃꯩꯇꯩ ꯖꯥꯇꯤ ꯑꯃꯒꯤ ꯋꯥꯍꯩꯕꯨ ꯈꯣꯝꯖꯤꯜꯂꯒ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯇꯁꯦꯡꯕꯃꯛꯇꯤ ꯃꯍꯥꯛꯀꯤ ꯀ꯭ꯔꯤꯄꯥꯗꯒꯤ ꯑꯣꯏꯉꯝꯖꯕꯅꯤ ꯍꯥꯏꯕꯗꯤ ꯑꯣꯖꯥ ꯏꯕꯣꯒꯤ ꯑꯩꯅ ꯀꯔꯤ ꯏꯇꯤꯛ ꯂꯩꯕꯅꯣ ꯑꯃꯨꯛꯇꯒꯤ ꯍꯥꯏꯕ ꯇꯦꯜꯂꯛꯄ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯔꯒ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯏꯖꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇꯪ ꯀꯔꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯕꯗꯤ ꯇꯥꯛꯄꯤꯔꯛꯅꯕ ꯑꯩꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯁꯩꯔꯦꯡꯕꯁꯤꯡꯒꯤ ꯑꯄꯨꯟꯕ ꯂꯨꯞ SASAL ꯅ ꯁꯤꯟꯗꯨꯅ ꯃꯉꯥꯔꯛ ꯁꯨꯕ ꯃꯦꯔꯥ ꯊꯥꯅꯤꯜꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯗ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯉꯁꯤ ꯑꯣꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯔꯣꯗꯇ ꯂꯩꯕ ꯃꯅꯤꯄꯨꯔ ꯍꯤꯟꯗꯤ ꯄꯔꯤꯁꯠ ꯏꯝꯐꯥꯜꯗ ꯄꯥꯡꯊꯣꯛꯄ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯦꯗꯤꯁꯅꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯇ꯭ꯔꯥꯐꯤꯛ ꯏꯝꯐꯥꯜ ꯏꯁ ꯀꯩꯁꯥꯝ ꯕꯤꯖꯣꯏ ꯀꯨꯃꯥꯔ AIR ꯏꯝꯐꯥꯜꯒꯤ ꯁꯩꯔꯦꯡꯕ ꯍꯦꯃꯟꯇ SASALꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯛꯇꯔ S ꯏꯕꯨꯡꯉꯣ ꯆꯧꯕꯅ ꯁꯔꯨꯛ ꯌꯥꯈꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯁꯩꯔꯦꯡ ꯀꯌꯥꯁꯨ ꯄꯥꯊꯣꯛꯈꯤ ꯂꯩꯁꯤ ꯂꯩꯀꯣꯜ ꯀꯌꯥ ꯍꯥꯞꯇꯨꯅ ꯁꯩꯊꯥꯕꯒꯤ ꯂꯣꯏꯕꯁꯨ ꯅꯥꯏꯗ꯭ꯔꯕ ꯅꯪꯒꯤ ꯐꯖꯕꯕꯨ ꯎꯠꯅꯕ ꯍꯣꯠꯅꯕꯗ ꯆꯣꯛꯊꯗ꯭ꯔꯕꯅꯤ ꯑꯩꯒꯤ ꯋꯥꯔꯤ ꯀꯌꯥꯗꯤ ꯃꯦꯔꯥꯒꯤ ꯅꯤꯡꯊꯤꯖꯔꯕ ꯊꯥꯕꯜꯂꯩ ꯂꯩꯅꯝꯅ ꯁꯨꯝꯍꯠꯄ ꯌꯦꯡꯂꯨ ꯏꯐꯗ ꯐꯖꯕ ꯎꯔꯨꯕ ꯏꯅꯧꯇ ꯅꯣꯡꯊꯣꯛꯄ ꯅꯨꯡꯁꯤꯕꯒꯤ ꯍꯧꯔꯛꯐꯝꯅꯤ ꯅꯪꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯟꯅꯕ ꯊꯥꯅꯤ ꯅꯪꯒꯤ ꯅꯒꯨꯟꯅ ꯍꯦꯟꯕꯅ ꯁꯩꯊꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯍꯥꯛꯀꯤ ꯐꯪꯗ꯭ꯔꯦ ꯑꯄꯦꯟꯕ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯁꯩꯊꯥꯅꯕ ꯑꯄꯨꯟꯕ ꯐꯤꯠꯅꯦꯁ ꯁꯦꯟꯇꯔ ꯖꯤꯝꯅ ꯁꯤꯟꯗꯨꯅ ꯊꯥꯡꯃꯩꯕꯟ ꯆꯩꯔꯥꯎ ꯆꯤꯡꯗ ꯀ꯭ꯂꯤꯅꯤꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯕ ꯆꯤꯡ ꯑꯃ ꯑꯣꯏꯔꯤꯕ ꯆꯩꯔꯥꯎ ꯆꯤꯡꯒꯤ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯊꯥꯡꯃꯩꯕꯟ ꯆꯤꯡꯗ ꯃꯣꯠꯁꯤꯟꯗꯨꯅ ꯂꯩꯕ ꯑꯃꯣꯠ ꯑꯀꯥꯏ ꯀꯌꯥ ꯑꯄꯨꯟꯕ ꯐꯤꯠꯅꯦꯁ ꯁꯦꯟꯇꯔꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯐꯤꯠꯅꯦꯁ ꯑꯁꯤꯒꯤ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔ Y ꯍꯦꯝꯂꯦꯠꯅ ꯍꯥꯏ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯕ ꯃꯇꯝꯗ ꯁꯥꯖꯦꯟ ꯇꯧꯕ ꯈꯛꯅ ꯌꯥꯗꯦ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯂꯨꯕ ꯅꯥꯟꯕꯁꯨ ꯃꯔꯨꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯁꯥ ꯃꯎ ꯐꯅꯕ ꯆꯤꯡ ꯀꯥꯔꯛꯂꯤꯕꯁꯤꯡꯅ ꯆꯤꯡꯗ ꯀꯥꯔꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯃꯣꯠꯁꯤꯜꯂꯝꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯃꯤ ꯃꯁꯤꯒꯨꯝꯕ ꯑꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯇꯧꯕꯤꯒꯅꯨ ꯐꯤꯠꯅꯦꯁ ꯁꯦꯟꯇꯔ ꯑꯁꯤꯒꯤ ꯖꯤꯃꯔꯁꯤꯡꯅ ꯉꯁꯤ ꯆꯩꯔꯥꯎ ꯆꯤꯡꯒꯤ ꯃꯇꯣꯟ ꯐꯥꯎꯕ ꯀꯥꯗꯨꯅ ꯑꯃꯣꯠ ꯑꯀꯥꯏ ꯀꯌꯥ ꯁꯦꯡꯗꯣꯛꯄ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜ ꯀꯌꯥ ꯈꯨꯡꯒꯠꯄꯒꯤ ꯊꯕꯛ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯈꯤ ꯁꯤꯟꯖꯔꯤꯁꯤ ꯍꯛꯆꯥꯡ ꯐꯕ ꯈꯛꯇꯅ ꯌꯥꯗꯕꯅꯤꯅ ꯂꯨ ꯅꯥꯟꯕꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯃꯊꯪꯒꯤꯗꯁꯨ ꯑꯩꯈꯣꯏ ꯑꯦꯛꯇꯤꯚꯤꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯦꯛꯁꯔꯁꯥꯏꯖ ꯑꯗꯒꯤ ꯒ꯭ꯔꯨꯞ ꯑꯦꯛꯇꯤꯚꯤꯁ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯊꯪ ꯇꯧꯕꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯑꯁꯤ ꯆꯤꯡ ꯃꯇꯣꯟꯗꯒꯤ ꯑꯩꯈꯣꯏ ꯃꯈꯥꯐꯥꯎ ꯑꯩꯈꯣꯏ ꯇꯧꯖꯕꯅꯤ ꯃꯌꯥꯝꯒꯤ ꯂꯨ ꯅꯥꯟꯕ ꯈꯣꯠꯄ ꯑꯗꯒꯤ ꯁꯦꯝꯅꯁꯨ ꯍꯟꯗꯛꯀꯤ ꯄꯨꯜꯂꯤꯕ ꯁꯪꯒꯥꯕꯁꯤꯗ ꯃꯥꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯦꯟꯅ ꯂꯨ ꯅꯥꯟꯅꯅꯕ ꯑꯩꯈꯣꯏ ꯉꯁꯤ ꯂꯣꯏꯅ ꯀ꯭ꯂꯤꯟ ꯇꯧꯖꯒꯅꯤ ꯍꯤꯄꯣꯛꯄꯤ ꯌꯥꯏꯄꯣꯛꯄꯤꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯅꯣꯔꯠ AOCꯗ ꯂꯩꯕ ꯍꯣꯇꯦꯜ ꯏꯝꯐꯥꯜꯗ ꯐꯦꯁꯇꯤꯚ ꯐꯣꯜ 2022 ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯣꯗꯦꯜ ꯀꯌꯥꯅ ꯅꯥꯠꯀꯤ ꯑꯣꯏꯕ ꯐꯤꯖꯣꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯂꯦꯛꯁꯟꯁꯤꯡ ꯃꯤꯌꯥꯝꯗ ꯎꯠꯈꯤ Royal Riders ki team ama ngasi pre-norm ride ama chatkhrei khongchut adu Royal Riders ki president RK Tombisnana flag off tawki hapta kangjei bungdaki khongsanduna chatkiba khongchut aduga mari lenana Riders asigi president RK Tombisnana hai khongchut asi Ramrai Ecotourism Park fawba ngasigi fajaraba meragi thanil numit asida moonlight dinner haina mingthonduna chatkadabani ride asida chawrakna miyoi jamnga mungna sarkyari Norm ride asi chahi khudingi state honglaga sili handaki asna Nagaland na host tawi Nagaland na host oirabasu mathangdana Manipur norm host oigani haina phongdokhi
हंदकी NRM सिना 12 छुबा सिना नागालैंड होस्ट तौगदबने बाइकर सिंगदा अवेयरनेस पीबा अदुगा स्वाइना NRM जी तारे मथंगदना मणिपुर होस्ट तौदनी रोटेशन बेसिस ता ब्रदर्स लेजु मयाम क्लब की लेजु मयाम जखना इनवाइट तौरगा पुल पुंजलगा कोइना असिगी मेरागी फजरबा थागे मंगानजि दगोइना रामरे डिनर इन थोलगा पुरी NRM राइस सिनमनि मी याबद्रबदा मी चांगा यामबदा मी चांगा यांखै असिगी गनजि दगोनि एक्सपेक्ट तवे Hairok Assembly Constituency की MLA Dr. Thokchom Radesham की इमुंग मनुना सुब्रतो का फुटबॉल टूर्नामेंट लिसिंग अनि कुनिथोय सब जूनियर बॉयज की चैंपियन टीम ओरखरबा Hairok हायर सेकेंडरी स्कूल की माहिरै सिंगबु हराव तरामना ओक्तुना पुलिंग थवखरै हौखिबा सेप्टेम्बर थागी चैचत 15 दा न्यू दिल्ली की डॉक्टर अंबेडकर स्टेडियम दा सनाबा अंडर 14 सुब्रतो का फुटबॉल टूर्नामेंट लिसिंग अनि कुनिथोय की फाइनल मैच ता मणिपुर की Hairok हायर सेकेंडरी स्कूल न झारखंड की बेरवा हाई स्कूल बु गोल अनि सिनोदा माइथिबा पिरमलगा टूर्नामेंट अदुगी लमजनिंगाई ओइरबा विनर टाइटल अदु लौखिबनी MLA डॉक्टर थोकचोम की Hairok थोकचोम लेकाई दलेबा युमदा पांगथोकपा हराव तरामना ओपगी अचंबा थोरम अदुदा MLA की अपोकपा थोकचोम इबोचौबा अमसुंग MLA की लोइनाबी थोकचोम ओंबी विजयलक्ष्मी Hairok हायर सेकेंडरी स्कूल की प्रिंसिपल TH निमाई स्कूल असिगी लेक्चरर CH हेरामनी टीम कोच नौरेम विजय कुमार अमसुंग टीम मैनेजर SS बुमेश्वर सुसरग्या की MLA डॉक्टर थोकचोम राधेश्याम की लोइनाबी थोकचोम ओंबी विजयलक्ष्मीना सानारोय सिंह अदुबु पुंगनिंग थौगतपा वाफम कया थमखि स्टेट असिगी ओइना हौखिबा पुंग कुनमरी दा मियोय पुन्ना मियोय अमता पॉजिटिव ओइखिद्रे मियोय अमता सिबा यावखिद्रे COVID-19 कमांड कंट्रोल रूम दगी थादोलकपा रिपोर्ट अमगी मतुंग इना हौखिबा पुंग कुनमरी दा पुन्ना मियोय अमता पॉजिटिव ओइबा यावखिद्रे हौजिक फावबदा पुन्ना मियोय लिसिंग अनिगा चामनि फुमापन लेखिद्रे स्टेट असिगी ओइना हौजिक फावबदा मियोय लाख अमा लिसिंग कुंट्रा मपन गा चनिपान कुन मंगा पॉजिटिव ओइख्रे मसिगी मनुंग मियोय लाख अमा लिसिंग कुंट्रा तारिका चाट्रुक हुंफुमरीना रिकवर तौबा ngamkhre एक्टिव केस दा मियोय 12 लेरी रिकवरी रेना चादा मरफु 19.3 नि लोइसिलकपदा मरुइबा पाव अमुहन पिजरी मेरा हौचोंबगी थोरम सना कोनुंगदा निंथौ लेसेंबा सना जावना हौदोदुना मणिपुर की मफुम कयादा पांगथोखरे लेंगांगना यु योनबा मदि यु सुंबगी अयाबा पिखिबा वारेप हंदोउ हाइना तक्सिंदुना ngasisu nupi samas amadi kadagi imasingna khongjong singsinkhre MSU की फ्री एंड फेयर इलेक्शन पांगथोकनबा एडवाइजरी काउंसिल सेंबा यावना हिरम मंगादा हानगी MSU की एग्जीक्यूटिव ओइरंबा सिंगी JM हॉल दा फमखिबा मिफमना वारेप लौख्रे इम्फाल सिटी चाखलगा मणिपुर चाखले हाइबे यारोय टूरिज्म सेक्टर निंगथिना सेमगतपा मथौ ताई हाइना करम श्यामना फोंदोखरे अमदी हौखिबा पुंग कुलमरीदा मणिपुर की ओइना COVID-19 की अनौबा केस अमता थेंगनाखिद्रे असिबा अमता यावखिद्रे ngasi gi oina di PONYTV na picture ba prime time Manipuri pang matang salusin jare mayam pong kana khurum jare